morning. Good morning. Chatubije. Tarkesenary. Kesenary Chatubisitu. Kadai. Masi weather ji kamain tawe. Koi phal the weather ji smain tawe to. Nong chui. Ba nong yang kana chui. Mathak ta kana kana lagi masla. Kon pheng to bam lai re si de. Nang pheng to ke ro. Ha. Nang mating phang ke ro mama ki sa. Đâu lấy đấy, gà bố lấy đấy, mama lấy đấy, abi mới lấy đấy, papa lấy đấy, ấy, gì, ấy, cây nọ, ấy, ba mập xí lấy đấy à ta, mama thấy gì mà tiếng gì đó, thấy rồi nè, muốn đi gì đó, thấy rồi đó, mặc sao nhìn bé sinh ra chơi đấy, weather gì đó, nồm không có thể gì đi. Salvasi. Masih di pawang itu lagi thobak thok reba, karena ini si gai jong pulak tore, ai gai thok buk to ikui le. Salvasi. Lambi da dum, gari di dum chale. Aduh ngasi di polis check yang mana lagi mawale, polis me am thengai lambi da to. Polis me am lepa le ui yo. Kai marong gino di khang de. Lambi da me am lagi je. Masih market hang ni hawa numi tu jalan dia, adu orang dia. Ngangai itu, ini mawang video tadi polis check lagi dia apa jaga tu. Masih itu polis me amne ramai ba. Check kudi tahu tahu malah. Maram lagi tu na thok kudi ai gay thopi kan macam. Maram lagi tu na thok kudi. Sarkar dah juhe na awal ni tu na macam cina tu. Lainnya jibu ngak thok na cina kadra macam yum deh bantulah kan wahai tu cina kadra hai tu. Adu problem mah create tahu itu na. Jadi corona ki cases sesom ni hengkala pani nawa. Aku office manung si cang bejo, aku kena gate tu thong lo laga, ngah tham ya. Kai cang ini aku ID sida dum thiet pani nak wadi kem hang nadre. Orang kondo hai tu sih, orang kondo hai tu ni. Semua orang dah macam aku cincin ni. Cây chuyện nó vâng gì, cây chuyện nó vâng gì kìa. View của phật giờ ơi ha punsi da khudong thi ba ja angonda mingonda natraga akhoi family member atopa akhoi life si da shu tong thoi hanya leite ba but important oi di khudong thi ba je akhoi da tho kan da ba aina aduda tum khanjal lai to aina khallaga solve to bungam gada ba problem or gadi go khan wa khan be ai adagi adagi wakhal thada da na traga thwai nungai traga solution la ka da bo or gadi khan be ba adu na ta potadi thoidok na khaningai oi de ko wakhal yari ke wakhal je nungai na lai bisne darkar oi je na traga di problem do hen na worse social ka ne go solve to bai mu hutta go aina wakhan je ingna khali gai khwaidagi best option tholakani ba rai je wakhan je saw wana traga thwai nungai ta wana traga emotional oi brom je he na changjali gai ga solution je afaba solution je puthok bangam moi ba ana yari gai mai khoi gi hakchang nungai na adagi di wakhal nungai na leina ba khotna ba je si mathok yam tai ba every situation da si mathok yam tai MU ki campus manung yo phajam ne ba adu si nungdang no em phajam dong male sida light ma samja le mian je light sing je thala kan da ba aduga sigi mafam je to sida u myam hu ji du u phata u myam hoi je si am chatning nge khong na go alo covid matam ni na haina mu paisa chat pado phate da na saida gi virus palakani dugi wana ta ba du ko chat darkar le tna ko chat phate da arna ai hayeng covid ka fara gan da go samaina nong chu weather sida ne ba ni amna pa mi je go asang man je pa na oira kan da phajani ha photo ga number MU gi to sa moi gi security guard me am nga le je sidi gari am chat taw ji oi de sidi gari am chat le ha silam bi jang ngai di gari am chat taw ne ai na ngai ai thabak ki lak pa sing do gari am chat ta nga sidi gari am chat pui ai mawang video da si silam bi pura pung hang ne गाड़ी पार्क तो मैं
ꯅꯣꯡ ꯆꯨꯈꯤꯕꯗꯨꯅ ꯕꯦꯔꯥ ꯀꯥꯔꯦ ꯃꯐꯝꯁꯦ ꯑꯗꯨꯒ ꯁ꯭ꯇꯥꯐꯇꯁꯨꯀꯣ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯀꯣꯔꯣꯅꯥ ꯅꯥꯕ ꯌꯥꯎꯔꯝꯕꯁꯨ ꯑꯗꯨꯝ ꯌꯥꯏꯅꯦꯕ ꯃꯐꯝ ꯃꯐꯝꯗꯒꯤ ꯃꯌꯥꯝ ꯂꯥꯛꯑ ꯇꯧꯕꯅꯤꯅ ꯁꯦꯡꯉꯣ ꯂꯝꯕꯤꯒꯤ ꯐꯤꯕꯝꯁꯦ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯔꯤꯅꯦ ꯑꯗꯣ ꯃꯤꯅ ꯁꯨꯝ ꯒꯥꯔꯤ ꯊꯧꯖꯟꯅꯕꯩ ꯋꯥꯅꯤ ꯆꯠꯇꯅꯕꯗꯤ ꯁꯦꯝꯃꯤꯕꯅꯦꯕ 이싱을 둔전그래도 가슴에 뷰지죠 이싱도 우기면 미가 따라게 안 보쌈 할라지 뭐 피지컬 디스텐싱 떨어가고 미 ꯀꯅꯥꯝꯇ ꯊꯦꯡꯅꯗꯅꯕ ꯅꯛꯅꯗꯅꯕ ꯇꯧꯔꯒ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯌꯨꯝ ꯍꯜꯂꯁꯤ ꯋꯥ ꯂꯩꯆꯤꯟ ꯈꯨꯐꯖꯁꯦ ꯑꯗꯩ ꯅꯨꯡꯁꯥ ꯃꯉꯥꯜ ꯃꯇꯦꯛ ꯑꯃꯒ ꯇꯧꯔꯒ ꯄꯣꯁ ꯇꯥꯕꯅꯤ ꯁꯤ ꯃꯊꯛꯇꯅ ꯑꯁ ꯃꯊꯛꯇꯤ ꯃꯣꯠꯂꯦ ꯉꯥꯡꯈꯩ ꯆꯥꯝꯗꯕꯩ ꯁꯣꯝꯗ ꯑꯩꯅ ꯐꯖꯅ ꯅꯝꯃꯣꯏ ꯉꯥꯡꯈꯩꯗꯤ ꯇꯣ ꯉꯁꯤꯁꯦ ꯃꯥꯔꯀꯦꯠ ꯍꯥꯡꯕ ꯅꯨꯃꯤꯠꯂꯥꯅ ꯑꯩꯅ ꯍꯪꯉꯤꯗꯣ ꯉꯥꯡꯈꯩꯗꯤ ꯁ꯭ꯋꯥꯏꯁꯦ ꯍꯜꯂꯛꯄꯗ ꯀꯩꯗ ꯂꯝꯕꯤꯁꯦ ꯏꯍꯥꯡ ꯍꯥꯡꯕꯅꯦꯕ ꯉꯁꯤꯗꯤ ꯃꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯆꯠꯅꯩꯌꯦꯕ ꯉꯁꯥꯏ ꯂꯥꯛꯄꯗꯗꯤ ꯑꯩꯅ ꯂꯥꯛꯄꯗꯗꯤꯀꯣ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯩꯍꯧꯕꯅꯦꯕ ꯍꯧꯖꯤꯛ ꯍꯜꯂꯛꯄꯗꯗꯤ ꯑꯃꯨꯛ ꯄꯨꯂꯤꯁ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯣꯏꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯂꯝꯕꯤ ꯁꯨꯃꯥꯏꯅ ꯍꯥꯡꯕꯁꯦꯀꯣ ꯀꯣꯚꯤꯗ ꯅꯠꯇꯕ ꯃꯇꯝ ꯑꯇꯣꯞꯄꯗ ꯑꯣꯏꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯅꯦꯕ ꯒꯥꯔꯤ ꯊꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯀꯣꯚꯤꯗꯅꯤꯅ ꯑꯩꯅ ꯆꯠꯐꯝ ꯊꯣꯛꯄ ꯊꯕꯛꯇ ꯆꯠꯂꯨꯔꯒ ꯍꯜꯂꯛꯐꯝ ꯊꯣꯛꯄ ꯁꯦꯝ ꯂꯝꯕꯤꯗꯨꯗ ꯐꯠ ꯐꯠ ꯍꯜꯂꯛꯄꯀꯣ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯕꯗꯣ ꯌꯥꯝ ꯐꯔꯛ ꯇꯥꯏꯅ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤꯀꯣ ꯑꯗꯨꯅ ꯆꯠꯂꯨꯔꯦ ꯍꯜꯂꯛꯑꯦ ꯑꯇꯣꯞꯄ ꯃꯇꯝꯒ ꯑꯣꯏꯔꯝꯃꯗꯤ ꯂꯝꯕꯤꯁꯦ ꯁꯤ ꯈꯨꯋꯥꯡꯒꯤꯗꯗꯤ ꯑꯁ ꯃꯣꯏꯔꯥꯡꯒꯁꯦ ꯐꯠ ꯂꯥꯎꯅ ꯌꯧꯅꯤ ꯃꯤꯅꯤꯠ 55 ꯃꯤꯅꯤꯠꯇ ꯑꯗꯨꯝ ꯌꯧꯅꯤ ꯃꯣꯏꯔꯥꯡꯒꯁꯦ ꯁꯤ ꯂꯝꯕꯤꯁꯦ ꯁꯨꯃꯥꯏꯅ ꯊꯧꯔꯗꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯗꯕꯤꯗ ꯊꯧ ꯇꯥꯔꯗꯤ ꯁꯤ ꯑꯩꯈꯣꯏ ꯃꯩꯁꯦ ꯉꯁꯤ ꯌꯥꯎꯗꯅ ꯄꯦꯄꯣ ꯄꯦꯄꯣ ꯈꯣꯡ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯔꯤꯆꯥꯔꯖ ꯍꯥꯟꯒꯦ ꯇꯧꯀꯥꯟꯗ ꯌꯥꯗꯕ ꯍꯥꯟꯅꯗꯤ ꯑꯇꯣꯞꯄ ꯑꯦꯞꯇꯤ ꯃꯌꯥꯝ ꯍꯜꯂꯝꯃꯦꯕꯀꯣ ꯑꯗꯨꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯅꯤꯄꯨꯔꯁꯦ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕꯤꯅꯦꯕ ꯁꯔꯆ ꯇꯧꯀꯥꯟꯗ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯩ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯄ꯭ꯔꯤꯄꯦꯗꯀꯤ ꯃꯩ ꯍꯥꯟꯕꯁꯦ ꯁꯤꯁꯤꯒꯤ ꯃꯦꯊꯠꯇꯣ ꯐꯖꯅ ꯇꯥꯛꯑꯒ ꯀꯔꯝꯕ ꯋꯦꯕꯁꯥꯏꯠꯇ ꯆꯪꯒꯗꯕꯅꯣ ꯑꯗꯣ ꯇꯥꯛꯑ ꯌꯥꯎ ꯂꯩꯔꯝꯃꯦꯕ ꯑꯩ ꯃꯌꯥꯝꯗꯁꯨ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯣ ꯁꯤꯖꯤꯟꯅꯕꯗ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯌꯥꯝ ꯀꯥꯟꯅꯕ ꯏꯟꯐꯣꯔꯃꯦꯁꯟꯅꯦ ꯌꯦꯡꯕꯤꯌꯣ ꯑꯕꯦꯝꯃꯩ ꯈꯨꯇꯨꯝꯁꯦ ꯋꯥꯕ ꯃꯃꯤꯠ ꯄꯥꯡꯉꯦꯕ ꯃꯥꯅ ꯇꯨꯝꯃꯤꯁꯦ ꯃꯈꯨꯠꯀꯁꯦ ꯂꯣꯟꯅꯔ ꯊꯩꯁꯦ ꯇꯨꯝ ꯂꯩꯔꯝꯃꯦ ꯑꯩ ꯍꯜꯂꯛꯄꯗ ꯌꯥꯍꯨ ꯀꯞꯀꯦ ꯇꯧꯔꯤꯁꯦ ꯃꯥꯁꯦ ꯀꯞꯀꯦ ꯇꯧꯔ ꯄꯄꯥ ꯂꯩꯔꯝꯃꯦ ꯀꯞꯇꯣꯏꯁꯦ ꯏꯁ ꯂꯥꯛꯑꯣ 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 ꯑꯦ ꯃꯃꯥꯁꯨ ꯂꯩꯕ꯭ꯔꯥ ꯃꯃꯥꯁꯨ ꯂꯩꯌꯦ ꯇꯨ ꯂꯥꯛꯑꯣ 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 ꯆꯥꯊꯧꯔꯁꯤ ꯂꯥꯛꯑꯣ ꯃꯊꯛꯇ ꯂꯥꯛꯑꯣ 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 ꯊꯣꯛꯂꯛꯑꯣ ꯑꯗꯨꯗꯒꯤ ꯍꯩꯃꯥ ꯑꯗꯨꯅꯦ ꯑꯌꯥ ꯑꯌꯥ ꯚꯦꯔꯤ ꯒꯨꯗ ꯋꯥꯎ ꯈꯣꯡꯒ꯭ꯔꯥꯎꯒꯗꯤ ꯐꯖꯩꯌꯦ ꯆꯠ ꯃꯃꯥꯗ ꯑꯣꯏꯅ ꯆꯠꯂꯣ ꯂꯥꯛꯑꯣꯅꯦ ꯄꯄꯥꯗ ꯑꯣꯏꯅ ꯂꯥꯛ ꯄꯄꯥꯗ ꯑꯣꯏꯅ ꯂꯥꯛ ꯀꯅꯥꯒꯅꯣ ꯆꯠꯇꯣꯏꯗꯨꯕꯣ ꯅꯤꯡꯉꯥꯏ ꯃꯇꯦꯛ ꯑꯃ ꯇꯧꯔꯤ ꯂꯧꯁꯤꯅꯦ ꯑꯩ ꯂꯥꯛꯑꯣꯏ ꯀꯥꯏ ꯀꯦꯁꯟꯅꯕꯗꯤ ꯐꯖꯅ ꯍꯩꯔꯦꯍꯦ ꯅꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯅꯪꯁꯦ ꯈꯪꯕ ꯂꯩꯕꯥꯛ ꯑꯁꯦꯡꯕꯗ ꯊꯦꯡꯖ ꯅꯣꯛꯅꯤꯡꯗ꯭ꯔꯦ ꯅꯪ ꯀꯇꯟ ꯆꯨꯔꯦ 야, 누웠더니 깜짝 놀래. 해마, 누가 누웠지에 깜짝 놀래. 아야, 아예야, 누피디에. 이민기사. ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯊꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯇꯦꯟꯗꯤ ꯇꯦꯜꯂꯦ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯈꯪꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯑꯩꯅ ꯈꯪꯕꯗ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯗꯣ ꯃꯌꯥꯝꯁꯨ ꯍꯥꯟꯅ ꯈꯪꯉꯤ ꯈꯪꯗꯦ ꯀꯥꯟꯅꯩ ꯀꯥꯟꯅꯗꯦ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯣ ꯀꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯅ ꯃꯌꯥꯝ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯃꯊꯪꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯩ ꯊꯦꯡꯅꯔꯒꯗꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯄꯄꯥꯁꯦ ꯀꯩꯅꯣ ꯂꯣꯜꯂꯤꯁꯤꯕꯣ
ꯀꯩꯅꯣ ꯂꯣꯜꯂꯤꯁꯤꯕꯣ ꯈꯜꯂꯤꯔꯣ ꯍꯥ ꯑꯦ